Online Manipur YouTube channel swing bir mampum nang po muka na taram nok seri han badam na maru iba pawama India Today notice tagi lokhat chage Manipur ki kuki MLA taraga nagagi MLA taret ka Guwahati gi hotel amada unakre haidi mayam yamna thajan ngai oiba pawama da haidiba muhi taraga taret kuki gi MLA tara amasung nagagi MLA taret asi airport Guwahati airport tagi yam nakna leiba hotel amada unaki bani haidi aduga hairiba nagagi MLA sing adudi awangboy numai Kasim Wasum Losi Diko L K Laisio SS Olis and atopa mioy sing adusu yauki hairi aduga kuki MLA singi manung dana led pau hokip LM Khaute led jamang hokip Paulinlan hokip Nemsakip gen Bungjanging Balte Kimnyo hokip hangsing Silungthang haukulet kip gen Ngursulur sanati hairiba mioy sing asi kuki gi MLA singi manung da yauki aduga makoi taraga taret na unakiba si free movement regime amasung Manipur hujusuk tholiba conflict asi matau karamna solution purakada bage haibigi matangda khannaki haina North India Today Northeast na aduga chapsaba information di khangma ngamdre makoi taraga taret na kari kari discussion tawki bage haibadu chapsaba information di phangjedri information phangbaga paupi ahan badayam na maru iba pawa makang leipak ki mayra dagi khutchage leibak miyam na khungak le basing gi damak ta pambom ting na lepi ga dabani Manipur ku ki narco terrorist na landarak tu na Manipuri maset thugai na pahut na rak paloi na yum kai kaya mai tha duna mi lising hom phurom relief camp da sang sa phum lo duna lehan ba mi sani gi mathakta hat khiba mi ku nipan rom thiba khang dana leirakli tokli bakang lup ani gi lano si Manipuri lengak amadi bharat lengak na thama pan hela phau da loisin ba ngam dana leiri Manipuri lengak sung maming te gi oina leiduna lan asi loisin na ba hot na ba da lopom thokpa thodang adu lodana ningai dana lौथोकपगुम तौरी फिबम असिदा मरिबाग मणिपुरी कननबगी दमकता लान फमदा संगना लान ngak thokliba haibadi lan thengnariba asi khun ngakpa khunja volunteer sing asena oiri makoina ngakpi senbiram da batarabadi kuki narco terrorist sing na lansil laksil laktuna Manipuri asi masel tana thugairamba fawbo yai maduna hojik lan from the sangduna lan thengnariba khunja volunteer sing gi damakta leibak miyamna pambom tingna lepi duna makoina yekna baga lan thengnaba matamna tangai fadana sangada polam sing adu amata wadhandana makoi gi thauna happy basumgani yamna nuaitribadi hojik ningtham tham matam asida numit khani gi mamangdagi nong surakpadagi ingbagi sang henjilakpa amadi khulngakpa khunja volunteer sing gi bunker kaya sing thumba yausalakpa loinana makoi gi leifam safam fawbadi sing Sangsil lakpagi awaba ama mayuknari maduna makoi ki haksang da nuwaitaba kaya thorakpa yari miyoiba haibasi sada bagi tumdabana hena haksang sogi haibasi ana layingi lamda khang hairaba doctor sing na phongdorak lebani maduna khungak leba khunja volunteer sing na karam na sari thakli tumli haiba adu lebak miyam na hakteng na yengsin biduna mathau taba podam sing amata watana hotna bifam thogi maduna trabadi khunja volunteer sing ki haksang amati pukning wakan sun tharpugi asoba maram ama oigadori bani lebak miyam na makoi gi tamakta pambom ting na lepli haibadu thabakna chapsan utpangam batarabadi makoi gi wakhal losing amasung pangal thona kankalaktuna mayuk na bolan phamda sok thaba leitana lan thingna bangam godori bani khulngakpu khunja volunteer sing gi manung da sahi kun fawba sudriba na kaya yauri makoi gi manung da hojik pangthokliba 12 ki examination thagadaba na kaya amaga exam thababudi irebak Manipuri kanbane henna lui haiba khanduna exam thadana lan ngakpa yauduna leiribani hiramasi gi matang da mama oibi kaya na macha oibi sing gi exam thaba yauduna lan ngakpa yaukhibada mamittagi mapita na ningam daba phongdokpaga loinana masana lan phomda sangduna lan thengnariba si maipakpu oyu haiduna yaifa thaujan piribani maduna hojik khwaidagi maru eribasi ireipak Manipuri asi thugaina hotnaba miyoi kaya leptana thoragi aphongbu yeknaba khanglaba su Manipuri lengak amasung Bharat lengak na matam sana maithiba pinaba hotnade Bharat lengak na su Manipuri asi Bharat ki manung da leiba state amani haiba phawba khantabugum tawi masigi mayek senglaba khudam haiba bu thatara farak kadorba kang anigis sathiraba lan asi ki matang da Bharat ki Prime Minister Narendra Modi na wahi ama phawba haidana tumina leithokliba asina mayek sengna taklabani haiba yai aduga Manipur miyam na election ki matam da vote piduna miyam gi mihut oina khantraba majority oikiba BJP gi MLA singi oiba lengak ama ichau chauna lingduna leiraga maribak Manipur bu kanba ngamdaduna hojik michibong mitamban gum saklon loduna leire haina lebak miyamna aduki matik pena daba phongdorak nariba asini maduna hojik aikoi ki mangda taduna leiriba asi ireibak Manipuri kanba haibasini ireibak Manipur kanna bagi tamakta mayuk naba lan phomda mathau taribasi lan thengna kadoriba lan mising aduni adugumna lan mising adunga sidi
ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥ ꯀꯌꯥ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤ ꯂꯣꯏꯅꯅ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯅꯕ ꯌꯦꯛꯅꯕꯕꯨ ꯆꯞ ꯆꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯟ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯃꯤꯟꯅꯁꯤ ꯃꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯊꯤꯗꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯗꯨꯅ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ